ngasi nungdam phongkiba kangleipa camera gi pause degi maroiba pau khara khangasaraga miyamda khudo tamjige khulai paiduna kholnga leba singbu khulai thadongnaba laingak nangahak laitan appeal tawduna lakli CM Manipur da mamang saigi me ahum dagi kalu anigi marakta thokiba irang asi ikhang khangawduna tholakhiba oibana State Amateur Central Security Force in the Fazana Ngapangam Hodaba, Taudo Amani, Adobo Tungdar Center Amayam Amalakuna State Force, mobilized Tauduna Irang Kama Pamsingda, deployed Tauduna Layakli, Kalumki Irang Manu Ashida Sing Amaditamda, Khutlai paiba miyoi kaya yamna leibagi habigi matangda, government asin assessment of Boleptri, Khutlai paiduna Kholnga Libasing Asibu Khutlai Tadoknaba, Lenga Asina Kana Hotnaba the Natana, Ngahak Laitan Appeal Tauduna Lakli. Adubu matamda mahusagi phibamda hanjilangnaba hotnaba leptri haina chief minister Emberena phongdokhrei ngasi 12 suba Manipur Legislative Assembly ki taruk suba session gi numitar 19 chamba numit ki question hour gi matangda opposition gi MLA kanguzam Ranjina Khutlai paiba kaya yamna leibagi haina hangbada house ki leader su oiriba amadi home gi charge su puriba chief minister Ensingana assessment tawba leptri haina pakhom pirakpa asinadi Khutlai paiba miyoi chorakna asuk leiba haiba khangdrabade Government asina law and order asi karam na ngakadoribano haibadu khumbiyo haiki lenga asina sarang nana asum thamba si karamba kanda losingadoribano khulnga pasing khulai thado hanaba kari tharang tawrobge haina hangbada tharang leite haiba sina takpadi central government na harak pasing induna chamjarabana sing awa famda tahangadoribra haibadu khumbiyo haina homgi charsu puriba semese ensinga ge pungning chingsingki semese ensinga na house makhata na house thamkibadi Thaudo asigi matangda masa-masana voluntary khulngaksanaba thorakpa ngaktani nakhoi nongmai paibara hain hanglobada ai khulai pai haina harakadaba sunate masigi mathakta state asigi home department ki confidential oiba haiba phone kara leibana so no assessment on current ongoing situation haibani masi law and order sore haina lawbarangani gravity on the situation nainaba tai ayarba makhai thuna tawnaba hotnagani matam khara de sangani haba pakhum house thamki Kokta the leiba pribigate house ising thumjingkrei thangjing chingdagi haurapa moirang kendra phawduna cherliba moirang kendra gi isingi imai pathorakpadagi kokta gi mafang kya ising thumjingkrei ising thumjinba asida kokta silviculture farm da hangliba akutpam farm da saba pribigate housing ising na thumjinbadagi relief camp aduda leiba miyoi sing awaba mayuknare pausi asina phangba paugi matung inade ngachi nomani chingi sarukta nongkana subaga lonina Thangjing chingdagi ising chentharapaga loina moyang turalgi ising imai khawangong khalakpadagi ising pathoraktuna relief camp sing achi thumjingkibani ngachi ayu pung taruram taba matamda kokta manata saba thongi saruktagi ising pathorapaga loina agriculture farm ga thangnana leiba food nipuga mangarom sangba wal kaibadagi ising changsilakibani ising chinchilakpa aduna maram oraga mafam aduda leiba private housing ase ising thumjingki haire ising thumjilakpa aduna maram oraga relief camp aduda leiba Miyosing leiba yadabadagi pojai sing manak nakpada hondoki. Pawasi tabadagi moyang kendragi MLA, TI Santi, DC Bisnupur, Police Amadi Fire Service ki kangu kudakta laktuna yengsingki. Matungda ising tungchi liba ada GCB sijinaduna tawkaragi ising thadokray. Maduna maram oraga ngachi ayu pung tararom. Taba matamda, mapam maduda tungchi lamba ising singchi thakray. Ngachi numidang relief camp aduda leiba miyosing leiba yanaba. Lenga ki maikaydigi thawang lokha kibaga lonyana. DC Bisnupur gi maikedi piba yaba tengbang piba hawkhre hari panba yabade relief camp aduda pune imung kuntra gi miyoi chamaga nifuga mangaram lairi hari lengang agriculture land kanaba thabak yamna kana laukhalei agriculture land da kanglong kadni yom sajilambagi case lesing amaga samri ga humdra ga humdoi lakholei istadarsi gi agriculture land kanaba Manipur lengangna akama mong da honare loina agriculture land da lamkhopchin duna kanglong kana yom kai sajilambagi Case lising amaga samri ga humdra ga humdoi lakhole haina Agriculture Minister Thongam Besoji na house thamkrei wafam masi Agriculture Department gi matang nga si assembly mifam da pukalakiba demand for grant gi khananyana bada TS Besoji na house thamkibani demand asi treasury base gi maikedi gi pass down naba mutarokpada opposition gi Congress gi MLA TS Lokesor na policy cut motion pukhaladuna Manipur Conservation of the Peiduna and Wetland Act 2014 Lairaga Suningtin implement Tawangam Drahaba wafam house thamki opposition ki MLA ke Lokesor ki maikedi Pukhalakiba kat motion ase handok pinaba amade sengdok warok piraduna agriculture minister Besoji na wahang asige pakhom piraduna house thamkibadi
Ek asi lising ani sumna taraga mari da semkhiba yamna kanba ek amani. Karigomba ek asi khongang aduna agriculture land da kanglon kaina yum kai sagal amlabadi miyo adu sahi ohumdagi tana manga faba jail da thamba yai. Yum aduda mari lainaba lenga ke official sing da kanglon kaina mateng panglambagi khudam phanglabadi official sing adu su chaira khongba yai. Hauju faba agriculture land da niam kaina yum kai sajilambagi case lising amaga samiga humdraga humda case lakhale. Masigi manungda case lising amaga samaga humdraga ni thoina revenue department na paire aduka case ama pangani fuga mangana notice serve tawkre. Casing asiga mari lenyana gari humpuga taru amadi mari lenyaba polam samaga humpurom sis tawkre. Manipur lengan agriculture len kanaba akanba thaba paikhatuna honari. Masida laikai laikai gi craft sangsan amadi miyamna su mateng pangbiu haina su house ta thamki. Ayavi jawan ama masa matomta nomaina kapsin jaduna sijakre. Ngasi ayupung taru kamini forum taba matamda thawa DC office complex ke SDO building leiba strong room nga pagi duty tawriba nupa ama sijaduna leiramlei. Mafam aduda leiramba miyosingdagi phangba paugi matung inade leihidraba miyo SC Shanghai Yumpham Part 1 nungphau baza mamang laikai MD Jafar Ali Zai Yankai Gataru apopo leihidraba Chuyus Ali Kawi Maom Suba ARB gi jawani Maki rifles number na 1194528 ni Mahang ayupung nipan dagi ayupung tara fauba mapamaduda duty tawbani hairi. Tha asigi taraga mangada pangthokadaba independent dagi pere tawringada makol ama taki haduna yenglubada mafam aduda asiba hakchang adu taraga leirambani. Thaudo adu masa matomta kapsilaga sijabo oirangbani thajunari. Khulai paiba kuki militant sing peiduna leiba urei. Imphal East District ki manung sana kuki militant sing na yamna toina nomai amadi bom kapsinduna attack tawduna lakliba sabuk khokonau sabuk khong amadi thangnaba khol singa lonana leiba samu song simom hariba singi saru achida afapa makhalgi khulai paiba kuki militant sing peiduna leiba uba phangle hairi. Kaungne dege kakhalaga leiba samu song sinom hariba mafam asigi phibama chi drone thagatuna yengba matamda khulai paiba kuki militant sing peiduna leiba amadi tampaklomda kumtharaknabagi sem sabagi asengba saktamadu uba phangkhibani hairi. Hariba mafam asida kuki militant sing sayom saduna leire haba khangna Manipur lenga ngasi fauba tawthopa ngamdana leiriba si karigino haina su khunja singna hanglakli. Shudu leiba jury group singna lupa crore kungata red la kuntraga nipange semfam asi check oina piki CM kumjali singani sumna kungani thoidegi sudu leiba jury group singi phangpam thopa semfam sing makoi gi account da kapnaba honari haina chimrin se nungthombam birena phongdokre. Chathariba assembly session asida ngasi wangkem ACG America Mega Chandrana Star Question Saniga Marfuga Mapanda Suda Leiba Jury Group Sing the Lupa Crore Kungataret Kala Kuntraga Nipan Check Oina Pikiba Lebra Amani Say Taragani Togi Mamandagi Chatnakiba Crime and Criminal Tracking Network System CCTNS Matau Tori Brahan Hanki Wang Asigi Pakumpira Duna Chief Minister Emberena House Thamkibadi Unbacking Oikiba Maramna Suda Leiba Jury group sing the lupa crore kungatare kala kunthagani pangi sempham achi check oina pikibani hanadagi aduma su the leiba jury group sing lusingba singda makhogi phampham thopa sempham sing puna piduna lagli adabu kumjali sing aniga sumna kungani thoidagi makhoi gi bank account da sempham sing ka amna ba tharang tawri amaramda CCTNS ki matangda Chief Minister na hai hauji police station chamaga sumna ani amadi higher officer amaga taraga mangada CCTNS Ningthina mathau tawri hana house thamki. Jiri lambi paring da mafam ahumda chingning khaibadagi lambi phaunadrei. Ngarang ahing nong kana chubadagi National Highway 37 Imphal jiribam lambi paring dage tonga ba mafam ahumari da chingning khaiduna leibak kintharakpana maram oiduna lambi paring asi phaunaba yadana leire hari. Lambi phaunanaba honabada numit kharani changlaba yabana maram oiraga jiribamdagi mal puduna tholapa gari kaya mamai leiraga jiribamda amu halan khreari. Pawalshin hai Imphal jiribam lambi paringi nungba kaimai amadi Santi khunauda ngarandagi chingni khaiduna lambi pura thingjinduna leikhi hai bar mafam sing adugi manungda santi khunauduna yamna changna chingni khairakpadigi ngarandagi hongna NICIGCL na tunga ba khulai sing sijinaduna leibak lauthopagi thabak yamna kana chathari ji lambigi mafam mari romda chingdagi leibak kintharakpa sina maram oiraga lambi paring asida gari kya panduna leire nakal amaramda tongjai mari lambi paringi saruktasu Chingdagi ising chencharakpa maramna lambi kya chathok chasin tawba yadana haujik leire hairi.